February 19 amadi 18 Kuki militantsing na sugnuda amugan na landarakani haina pau sandorokpadagi khunja kaya mayum thadoktu na senaba hauray. Pawasi ngasi nung tilfong kiba kang laypaki mayra pau sedagi laukhatsabanay. Nong may kaam na balep kibadagi haujik sugnuda mahusagi punsida tam na hanjilak pa haurakpa matam asida lakliba February 19 amadi 18 Kuki militantsing na sugnuda ang agpamawongda landabagi tabag sa tharakani haina pau ama sandorokpadagi Sugnugi khunjasing haujik laitana leiba ngamdre khunja kharadi masa-masagi mayum thadoktu safagadaba mafamda chenaba haure haire asengba achumba pauni aranba pauni haibasu khangdaba wafam ase sandorakpadagi hanadagi langi awaba kaya mayongnaduna laklaba sugnugi khunjasingda mipaiba madi akiba pokpadagi ngasidagi hauna khunja kharadi masa-masagi mayum thadoktu safagadaba mafamda chenakhibani haire Pausi asida sugnugi tongan-tongan ba mafamda leidiba machin chatpa khunja kharana phongdorokpagi matungina de haujing maki oina de yamna laitana leiba sugnu haiba du oire Kuki militant sangi maikaidagi su nong may kapsilakpa leite security force ki maikaidagi su akan ba mawongda ngakchen bagi thabak sathare khul ngakpa khunja sing amadi atai sing nasu khul ngakpa gi thodang chapsana laure adubu chairak sida ngarang dagi auna Kuki militant sing na laloi fai amadi dongyang loina na sugnu ga lonari ba chingsang dagi February 19 amadi 18 dagi hauna akan ba mawongda nong may amadi bomb top kapsilaktuna landarakani haiba paw ama achumba ne aran bani khangdana sandorakpadagi khunja khara mayum thadoktu na senaba haukhibani haire